Nalinasu madu chumi ngarangdi bahmata tanakidre hairi Kamlana samtharai Thambal hobi komdo laifamni haye Aduna ne khanghotana nune nungsilakliba Nong manglamanglaga maphamdo mathi phonge so hai Ahal singna jingle hado pasana khri Nalini su pangsilai Ayek balai singdo langthok lambagi ekhui hinglibani Nungdi nungaite aduk phajana yekpadu loina isinga tawduna lehore Sum wari sanarambadagi Kamlana kadaidagi ningsingla ibano koslai Chandramabu pakhang anidu uhorabanina kaudanaba ikthok hobana phai hairi Maduna hayeng unarabasu masakhangnagani Nalininasu pangsilai Kaubangam loridi hai ikthokpunadi phabajani kaya buluba thabakno Chandrama leifam zakpham khangde aniduna naibada Chandrama tumina leiba yadre machin tholakle Ho khit tumina leibiro soidanaba aina loina honazarabane Madu tabada anidu maha ukhalakle yeklam lagani kadai yenge manbra amuktang yenge ba loire amuktoiba Kana khangdana lotuna thamjagi honaruba arimba tare Chandrama che maraktegi Suraski ayek pasakdam du puthorakle Hek ubada anidu chapmanaba khonjalna Aya male hanna swinglame haimi pakhang asimadi matung onthokhrena hayeng asimadi kaukhrani do asimasu mamai ulaga yekpibadi phabani Chandrama mangak hai aduga tapna hairi Ayek pangamoy nakuyek jaro ay nupa ani mamay ukide Kamla Nalini wa makhataba ngamnadre Kamla na wa honglai ngarang kapnay hairiba sibu ani dubu kamdawrong wadawribano ani siresu hairi ay dine makoy ani du sening debo Chandrama na wakhalda khanjay nakoy na sening dribadudagi saruk chama hen aina sening de Madu hek phongdoklubada aniduna karemnarakadabadu ubada phongdoktre Suras ka makoy anida hida sanarakiba wari singdu Kamlaga Nalinigada haidoktre mathamoida adum thamkhre madugi maramsu lei Suras yawaloini yawaloi amabu hek nungsi hairubada mamanabi singduna nakong kaya lana sandokhigadawribani Adugi sumathakta Suras amuktang hek unadri makai magi aningba wakhal thamoinungda adum thamge khalle aduna Chandrama na haina singna wari makha sanaraga maru ani dubu thadokre matomta ngai horaba matamda Suras ke ek pasakdam du cheptha yingduna awat apa amuk hapsile aduga kadaya thamsige makhalle Khanba yaba khallaga ichamjama thambana fai khanduna magi ayekpa atei laikiyagi marakta yepsilaga upuda thamkhre khangdre saktam aduna mapugi makhutta karamba matamda yogadabano Chandrama lainingki amuktangdi lauko Suras leitana wari kharadadi sanaba pamli mana khangnabana kongadawre nungsibana hale masi oiramale Jamna leizabi nupi macha kayana nungsibagi maramda onthokna wanariba Chandrama su maichak adu phauba haure Jingkhomni naha ahumna asokma marup ama laikatnari kapna khiba duda soglakpani ani amadi laibak thiaure asokpa asidi kanbangam naba hida haplaga na thorakpani sokliba asi Surasni mahaki mathauna singthaningai ni Etek adu mahakulu singkibani soklam daba yabani adubo laibak thiauraba marup ani dugi khulaidu khomba honabada maphai-ganda pankibani mahak chakpangamdre marudusu manungda changduna leiri idi khakle mabu langthoklamlaga mayam chatkhro haibani adubo marup singduna yakhide marup ani amana doctor puraga laknaba khulakta lehaure mamlaga lakadawribani Numita silakle ngaibagi awaba losilakadawre hek mamkhibada doctor amadi puraga lakadaba male sifai na thangdoktugi matung ina ayuk nungthildi thibaga humbaga lakpangambagi walaitre khulkaya coming operation chathari amasung seta pau pirai Suras mamit oisilaga hipli makhoina leiribasi chingi lausangdani
Anakpa chingi khul amadagi cheng ensang napi kolik khara laururaga thong thaktuna chaba loire. Phaigandagi maru asimatanga lauthok hek chatpa ngamgadaba mali. Suraj yamatapna wa nganglai. Thongamba pung kaya takrabage. Corporal pung sitare daslaklay. Yamna warabra. Wadeda. Marup ategi pausu taningi. Atega na supaki haiba. Aikoi khangdre ko. Hoi, thoina seta pau phangdre. Nanthokpham lambi yami. Thoina wabi gano. Hoi. Iramdam gidamakni. Marup anido mathong na leiba ngaktani. Makhoi di mathong pangthokpa loikre. Makhoi gi imung manungda awaba saruk yari haina pau pikhinaba honase. Thongamba set paikhatle pau lai doctor gi damak lehauba marup ani dugini pau phaunare doctor puduna lakle surasta pau tami tanja dumakta da arapa chingnungda nomai kapnabagi makhol tarai suras mana thangatuna tai aduga hairi thongamba da hojiki dubo rocket ranger gi makhol na tra mani handakisina SLR gi makhol ni numidang sida sifai kapnabadi ai thajade fraction ani thengnaba oiramba yai masini aina khwaidagi thamoi sokliba aikoi masel hek nusina jiu makhai mai pak wakhini corporal fraction sing si soidena nusina rakani luribadi sifai hadorakpa counter mayam sini jumi adubu pumnamak thengnaba tai torch light ki mangal faurai milakpagi makhol tare ngahaki manungda marup anidu doctor galorena thunglare doctor na sokli mafamdu yengle thunamak marudu lauthoknaba tausi haire purakliba hida kaya kaple drip kaya yale ising fajana sahanduna hek ngamliba makhai mahik sangnana ba honai asaba isingna asokpa adu singa samthokle mafamdu sithana ba hida kaple doctor na yamma jaksina honaduna suraj ki faganda leiriba marudu lauthokle aduga asokpa mafamdu fajana photona hidak taiduna bandage sisinduna thamkhre mainakta leibane sithanaba hidak kaphibane suraj tumthakre doctor na supotha hanaba mayam da haire makhadi doctor thinbagi wa khanare adubu nonga laga chatkibana pharagadra khanare doctor na su yabire sang aduda nga boilek poi pothanare makhoi ahum amana mapanda ngak sinduna adum leikre doctor su ngahak uirure adubu ningthina tumbadi yawba kawba leitre kibagi su thune nate tumpham phatabagi su nate doctor di ahing tumdaba ngambagi su nate wakhal kaya makhanbanani arapagi nongwai makhol su adum tari khalibani kayam kuina asumna lebak sibu lekhigadage mamal yamlaba naharol kayagi punsi khangu thakta kemle praja su leifam jafam amata khangnadre lalhau asida achumba wa kaya yoramba yai adubu ngasi khulaitana apamba phangbadi khanba haunaribra amuktang khantaba matamsu yaudribra kana kana khanagani aduna naharol singna yagadra yadragana mangjabana kanano sure ngahaksida doctor rajena khalibase mana ngasi jingkhongda laklibasi kiduna lakpasunate minungsi amadi unaningbagi laklibani aduna yawaloi leader ama sokle haibaduda khudong saba lauraga amuktang wari kharadi sarurage khanduna thoina chingnadana laklibani adubu wari saningba mahakdi tumduna laikre ngaibatai aduna ni mana ayuk oina hallage yariba leader adubu phamina ningi amasung wari kya sananingi asumna amu ui amukhand leibana nongalaka daure matang aduwaidani suraj bab tarakpa mamit singlakpa matamda hanglai doctor chakhrabra thongambana leiri hairi pangal khajitang yaroklabada suraj wangang bahaurai doctor yamna wabire punsi kauzaroi ai kari su wajade adubu wafam amakhaktangdi hangningi kayam kuinano aikoina asuma leikadawri basibo doctor ningtamba hanjinba ngamjaba phawbani aikoibu ningtamba phangjibani hairasira lana dilongna gumse aina haijabadi
ꯑꯩꯈꯣꯏ ꯉꯁꯤ ꯀꯅꯥꯒꯤ ꯃꯈꯥ ꯄꯣꯜꯂꯤꯕꯒꯦ? ꯁꯨꯔꯖ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯈꯨꯝꯃꯛꯏ꯫ ꯗꯣꯛꯇꯔꯒꯤ ꯃꯤꯠꯌꯦꯡꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒ ꯌꯥꯝꯅ ꯈꯦꯠꯅꯔꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤ ꯀꯅꯥꯒꯁꯨ ꯄꯨꯟꯗꯕ ꯃꯅꯤꯡꯇꯝꯕ ꯃꯅꯤꯄꯨꯔ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯋꯥꯔꯤꯁꯤ ꯁꯥꯟꯅꯔꯕꯅꯤꯅ ꯑꯩꯒꯤ ꯃꯣꯠꯁꯨ ꯈꯖꯤꯛꯇꯪꯒ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯑꯄꯤꯛꯄ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯀꯌꯥ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯗꯣꯛꯇꯔ, ꯑꯩ ꯉꯥꯡꯕꯗ ꯋꯥꯏ, ꯑꯗꯨꯅ ꯑꯩ ꯇꯥꯕ ꯑꯣꯏꯖꯔꯒꯦ꯫ ꯗꯣꯛꯇꯔꯒꯤ ꯑꯔꯩꯕ ꯃꯣꯠ ꯃꯈꯩ ꯐꯣꯡꯗꯣꯛꯄꯤꯔꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔ ꯔꯥꯖꯦꯟ ꯂꯀꯛ ꯇꯧꯏ꯫ ꯁꯨꯔꯖꯀꯤ ꯃꯥꯏꯊꯣꯡ ꯌꯦꯡꯏ꯫ ꯁꯥꯎꯗꯨꯅ ꯉꯥꯡꯂꯛꯄꯗꯤ ꯃꯥꯟꯗꯦ꯫ ꯑꯆꯧꯕ ꯂꯤꯗꯔ ꯑꯃꯒꯤ ꯃꯒꯨꯟ ꯆꯦꯜꯂꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯣꯠ ꯈꯪꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯁꯨꯔꯖ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯗꯣꯛꯇꯔ ꯔꯥꯖꯦꯟ ꯋꯥ ꯃꯈꯥ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯊꯧꯉꯝꯕ ꯑꯃꯗꯤ ꯑꯇꯩ ꯅꯍꯥꯔꯣꯜꯁꯤꯡꯗꯨꯗꯤ ꯈꯥꯡꯕ ꯋꯥꯅ ꯎꯏ꯫ ꯑꯗꯨꯕꯨ ꯂꯤꯗꯔ ꯑꯃꯒ ꯉꯥꯡꯅꯔꯤꯕꯅꯤꯅ ꯋꯥ ꯑꯃꯨꯛ ꯌꯦꯜꯂꯛꯇ꯭ꯔꯦ꯫ ꯗꯣꯛꯇꯔ ꯔꯥꯖꯦꯟꯁꯨ ꯃꯗꯨ ꯈꯪꯏ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯃꯈꯥ ꯆꯠꯊꯕ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯁꯨꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2000ꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯝꯕꯒꯤ ꯋꯥꯔꯤ, ꯃꯇꯦꯛ ꯃꯇꯦꯛ ꯃꯤꯈꯥ ꯄꯣꯜꯂꯨꯕꯒꯤ ꯋꯥꯔꯤ, ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒꯤ ꯋꯥ ꯂꯣꯏꯅ ꯄꯜꯂꯤ꯫ ꯑꯗꯨꯗ ꯅꯠꯇꯦ, ꯗꯣꯛꯇꯔ ꯔꯥꯖꯦꯟ ꯊꯃꯣꯏ ꯍꯦꯛ ꯁꯣꯛꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯟꯖꯥ ꯑꯃ ꯂꯩꯕꯥꯛꯁꯤꯅ ꯃꯥꯡꯖꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯇꯛꯁꯤ ꯁꯣꯟꯕꯒ ꯂꯣꯏꯅꯅ ꯄꯜꯂꯛꯄꯗꯤ ꯁꯥꯍꯦꯕꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯏꯪ 1998ꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15ꯒꯤ ꯑꯌꯨꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯍꯟꯅ ꯁꯂꯥꯏ 8ꯀꯤ ꯁꯦꯡꯂꯕ ꯐꯤꯔꯥꯜ ꯄꯥꯈꯪꯕ ꯌꯦꯛꯄ ꯄꯥꯏꯔꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯃꯥꯅ ꯍꯥꯏ ꯃꯗꯨꯗ ꯀꯌꯥꯗ ꯂꯩꯕꯥꯛꯁꯤꯅ ꯍꯔꯥꯎꯖꯔꯝꯒꯗꯕ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯂꯥꯟꯗꯥꯔꯛꯄ ꯌꯥꯎꯗꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯃꯨꯛ ꯚꯥꯔꯠꯇ ꯄꯨꯟꯁꯤꯟꯈꯤꯕꯒꯤ ꯗꯣꯁ ꯑꯁꯤꯅꯤ꯫ ꯑꯥꯔꯊ 100 ꯊꯣꯛꯅ ꯍꯟꯒꯗꯧꯔꯤꯕ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯕꯨ ꯅꯝꯗꯨꯅ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯣꯡꯗ ꯀꯧꯔꯒ ꯅꯝꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯍꯤ ꯇꯧꯍꯟꯈꯤ ꯑꯁꯤꯅꯤ ꯈꯔꯅ ꯇꯧꯈ꯭ꯔꯕꯗꯤ ꯇꯧꯈ꯭ꯔꯦꯗꯅ, ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ, ꯌꯥꯅꯤꯡꯗꯅ ꯑꯣꯏꯔꯕꯁꯨ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯦꯄ꯭ꯔꯨꯚ ꯇꯧꯍꯧꯗꯦ, ꯄ꯭ꯔꯖꯥꯒꯤ ꯑꯌꯥꯕ ꯌꯥꯎꯍꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯄ꯭ꯔꯖꯥ ꯀꯌꯥ, ꯄꯥꯔꯇꯤ ꯈꯔꯗꯤ ꯊꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯁꯥꯁꯟ ꯃꯨꯊꯠꯂꯨ, ꯚꯥꯔꯠꯇ ꯄꯨꯟꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯁꯣꯔꯣꯛꯇ ꯆꯠꯈꯤꯕ ꯂꯩ꯫ ꯈꯪꯂꯕꯁꯤꯡꯗꯨꯗ ꯑꯃꯨꯛꯁꯨ ꯂꯤꯁꯤꯜꯂꯨꯔꯤ ꯗꯣꯛꯇꯔꯅ ꯇꯥꯕ ꯌꯥꯅꯕ꯫ ꯑꯗꯨꯅꯗꯤ ꯗꯣꯛꯇꯔ ꯔꯥꯖꯦꯟꯅ ꯁꯝꯖꯤꯜꯂꯛꯏ, ꯄꯨꯝꯅꯃꯛꯁꯤ ꯀꯅꯥꯗꯁꯨ ꯗꯣꯁ ꯇꯧꯔꯨꯐꯝ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯒꯤ प्रजासिंना ꯃꯇꯝꯗꯨꯗ ꯂꯥꯟꯈꯤꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯄꯨꯊꯣꯔꯛꯇ꯭ꯔꯕꯁꯨ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯈꯟꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯥꯎꯈꯤꯗꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁꯣꯏꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯤꯍꯥꯁꯄꯨ ꯑꯃꯨꯛ ꯆꯨꯝꯊꯣꯛꯂꯨꯕ ꯌꯥꯐꯝ ꯊꯣꯛꯇꯦ꯫ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯅ ꯇꯧꯔꯝꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯏꯔꯝꯕꯨ ꯉꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯟꯅ ꯂꯝꯖꯤꯡꯂꯝꯗꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯋꯥꯅ ꯇꯥꯔꯤꯕ ꯁꯨꯔꯖ ꯋꯥꯉꯥꯡꯂꯛꯏ꯫ ꯗꯣꯛꯇꯔ ꯔꯥꯖꯦꯟ ꯋꯥꯉꯥꯡꯕ ꯆꯞ ꯂꯦꯞꯄꯤ, ꯃꯨꯟꯅ ꯑꯃꯨꯛ ꯇꯥꯏ꯫ ꯗꯣꯛꯇꯔ, ꯐꯔꯦ, ꯗꯣꯛꯇꯔꯒꯤ ꯃꯣꯠꯁꯨ ꯈꯪꯖꯔꯦ꯫ ꯁꯙꯥꯔꯟ ꯄ꯭ꯔꯖꯥ ꯄꯨꯝꯕꯅ ꯈꯜꯂꯤꯕ ꯋꯥꯐꯝꯗꯨ ꯑꯗꯨꯅꯤ꯫ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯤꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯅ ꯇꯧꯔꯛꯐꯝ ꯊꯣꯛꯄ ꯏꯊꯧꯗꯥꯡ ꯑꯗꯨꯅꯤ ꯑꯩꯅ ꯑꯃꯨꯛꯀ ꯄꯟꯖꯅꯤꯡꯂꯤꯕ꯫ ꯏꯊꯧ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯖꯔꯤꯕꯁꯦ꯫ ꯂꯝꯕꯤ ꯑꯁꯤ ꯅꯠꯇꯅ ꯑꯃꯃꯨꯛ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯍꯟꯖꯤꯟꯒꯦ ꯍꯥꯏꯔꯕꯗꯤ꯫ ꯃꯇꯥꯡꯗꯨꯗ ꯗꯣꯛꯇꯔ ꯔꯥꯖꯦꯟꯅ ꯃꯣꯠ ꯑꯃꯇꯪ ꯐꯣꯡꯗꯣꯛꯅꯤꯡꯕ ꯎꯠꯂꯤ꯫ ꯁꯨꯔꯖꯅꯁꯨ ꯌꯥꯔꯕꯗ ꯇꯞꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯉꯁꯤ ꯅꯍꯥꯔꯣꯜꯅ ꯂꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯅ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯀꯌꯥ ꯃꯥꯡꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤ ꯂꯥꯟꯕꯨꯡ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ꯫ ꯃꯁꯤꯅ ꯂꯦꯞꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯂꯦꯞꯄꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇꯕ ꯌꯥꯏ꯫ ꯂꯥꯟ ꯁꯣꯛꯅꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯁꯨꯔꯖ ꯗꯣꯛꯇꯔꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯄꯤꯃꯟꯈ꯭ꯔꯦ ꯈꯜꯂꯛꯏ꯫ ꯋꯥꯔꯤꯗꯨ ꯂꯣꯏꯔꯔꯣꯏ ꯈꯜꯂꯛꯑꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯂꯣꯏꯁꯤꯟꯅꯅꯕ ꯁꯝꯖꯤꯜꯂꯛꯏ꯫ ꯗꯣꯛꯇꯔꯅ ꯄꯥꯝꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯄꯥꯝꯕ ꯑꯗꯨꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯦꯟꯅ ꯁꯝꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯌꯦꯁ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯟꯍꯧꯔꯁꯤ, ꯅꯍꯥ ꯑꯍꯜ ꯈꯛꯇꯅ ꯃꯗꯨꯗ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗ ꯄꯤꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯁꯨꯔꯖ ꯁꯣꯔ ꯆꯥꯎꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯃꯅ ꯑꯗꯨꯝ ꯍꯪꯂꯛꯄꯗꯨ ꯃꯍꯥꯛ ꯌꯥꯅꯤꯡꯗꯦ꯫ ꯚꯥꯞ ꯇꯥꯗꯕ ꯃꯥꯜꯂꯦ꯫
Adubu magidamak wana lakliba Dr. amada mahak asawbu uningde aduna tapna khumrei. Doctor, revolution theory da aikhugi hak tanbada aikhugi mangkhiba lan hanjinaba honabada kanagi wata rubagi kanaba leite thengba nganbagi wahang leite madu jati duna bab tarakpagi matama lepsakadabani aduga mai pakpaga hakka marilenade mirol kya sangjesano langla dudi chingthoklamba tai natrabadi aikhugi itihas ti amamba itihas ohoragani wasi soidrosilase wari makha tanakhidre Dr. Rajen ningba kaina halakhi adubu asadi mangdre khudong saba amada wari saningba leiri natrabadi iramdam asi onthokna wana lekhiba tai bab taminabasi onthokna darkar leire khanna Dr. Rajen mayum yorakhi